Manipur top channel gi mai kai gi maroi bi pau sing myam da thamjari ahan bada constitution gi article 3 amend tawdun Manipur gi historical status hapna ba proceeding na takshin khri Indian constitution gi article 3 amend tawdun Manipur na khumja English ngam ga samapan ga nifu ga mapan gi October 10 ga manga da India ra tindringa gi mamang da lerama Manipur gi status make sing na panba close ama hapina ba yauna tuan demand sing yawa memorandum ama leva ki president da People's Progressive Alliance Manipur gi makai gi pishin khri People's Progressive Alliance Manipur gi makai gi pishin kiwa memorandum atuda constitution gi article 3 amend tawdun Manipur gi matang da clause ama hamna ba taksin ki baga loina clause asida Manipur State Constitution Act of 1949 recognize to baga loina matungna Manipur ga mari laina ba effect to gudaba constitutional provisions sing natragana amendment sing Manipur gi unique historical and political context yenga dabani asumna recognize to ba khaktana Manipur gi legacy ikai khumna baga loina Indian Union gi saru am oina Manipur gi distinct identity Mirai Bangamro have often tamli. Memorandum Maduna Makataraduna, Constitution amend to Winaba proposed to reverse Manipurgi territorial integrity Kaida Bamati, Manipur Miamgi constitutional right Sapsana Pangmangam Navamati, Manipurgi unique historical status Sibu Kangbinabani, Tauranga Silokat Pivana, federalism gi principle Mapangal Kalan Bagaluna, Tazanabama so upon Bigi Wakalun Sagat Bangamganari. Masidatana kumza English nga magasama pangani fugumapan October taraga mangagi mamang da leramba Manipur gi territorial integrity kahelo habi gi matangda president na ordinance ama thuktuna Manipur miyam na thazaba pibiyu ordinance asima constitutional safeguard oibdanatana Manipur gi territorial integrity amadi historical boundary da Union of India gi legislative natragana executive ki oiba action amatada sukaloi masina Indian Union gi manungna Manipur gi identity amadi heritage bu ikai khumna bangam hiri Sholoj aduna makhata aduna Indian Constitution gi article 3 Manipur apply tawro habi gi matangda constitutional amendment ama parliament introduce tawgadabani kumza English nga magasamapan ga nifugumapan gi October 10 ga mga gi mamangda sovereign country ama oina leramba Manipur gi historical status pu ikai khumna duna Manipur article 3 sina konsin hanbigano hainasu wa president gi puning singshili amarom da handak me kunda Manipur gi urkhul district da state ki thakta pangthok pa Siruli festival 2025 cooperate tawna bi Imphal gi paumi kangbu ama sapada makhoina tong liba bus ki mamangda riba Manipur state transport hai riba stegi Manipur haibu wai lakthoka da bani haiba natrabadi makata na lambi asida satpi yaru haina mari suba Maha Regiment ki kangbu man Imphal urkhul lambi gi golda bi satkiba thawong punamak thawong adumakna sahi ani hena irang leiriba Manipura hena irang thona ba asoba marama mohali amadi Manipur manungda Manipur thaba gari satpa yaru hairiba sina Manipur miam hena khoirang khosauna ba pukali lebaktiba thawdu osi president rule leiriba state asiki lusingba governor na pufam thui amadi athingbu thamkiba kanagi ayabano authority na masi ayaba pibra haiba yamda mayek sin khangam thui adubanga si phawb karigum amata phongdoktuna tumina laisiliba governor si makhata na Manipur gi governor ohenbigano amadi Manipur gi security advisor chief secretary amasum DGP su masagi mathauda thawoidabigi makhoisu transfer tawgodabane henasu president taksili loina Manipur state transport ki bus Manipur gi mafam pumbada amadi national highway sing athingba pidana basapa yahanana ba ikai khumnari ba president na army amadi BSF akanba instruction piview national state highways in Manipur laiminari ba community khudima free movement yahanana ba mari lainaba singda recommend tawgodabane amadi highways sing illegal oina tax lawriba terrorist natragana anti social elements ngi matakta akanba action lawnaba pauktak piview hainasu president na taksinki amaramda goltabi thawdoduna maramoiduna Pendraba misa miyam na ngarang me kunga mga Imphal gi rasbon tamna khongsat ama lakbada security force na ating mapibaga loina tear gas sel kapsinduna khongsat aduru saruk yakhiba nupi nipan aso opan nanghan kiba dubu pen na pungtok paga loina misa miyam na protest tawura security na kahenba thawong sing sat handana ba akan ba instruction pibiyu hainasu president Draupadi Murmu gi puning singki People's Progressive Alliance Manipur si FESOC Freedom Imagi Maira Mitai Tribe Union All Manipur Maitai Pangal Clubs Organization All India
Tanzims Insaf Manipur, Committee on Relief and Rehabilitation's Manipur International Youth Center, Minority Students Association yauna, tuan malup tarakatarena pullaga siemba body amani. Amarumdana, Panam Pausegi editorial Mamna Tamzari, Nongsagi Saklon Lorokadra Signe. Haukibasai, Humdraga Taruki Mamang Manipur India gi Makada Laitaba Masagi Lengak Lizaba, Laibam or in English Namakasamapan Ganifu Nipanda, Mikal Pangtok to the mute Kanduna Masana, Langak Sabalam the Mam Weram Navasu, English Namakasamapan Ganifumapan, India Tinduna, English Namakasamapan Yang Kaidegi, Democracy Langa Amad Lera Kibadigi, Manipuna. Mating laina mathona phana masagi maram nam ningkhatamna laingak sabangamdana ngasi phau pulerkli amarom Manipur na British ki makhada mikha pona leitringa gi matamda maning tamna ningthaupan balaiba am oina leiringa gi matamda malem gi lepak kyan ikai khumnaram busu British ki makhada sahi yankhai ge taruk mu leirubi gi matungda India da English nga mag samapan ngani fuguma pande hekte lubadagi Manipur miyamna masagi maraipak ama oibigi thabak thoram tawbadi India lengaki yathangi makhada thabak tawdaba yadabigi kanglona ngasi phawle rakli ngasi Manipur na matam amagi Manipur haibadi maning tamba laiba am oibigi mathona maringjal phudok sab ngamjarambadigi maning tamba mathona maringjal phudok ngamdaba horakpasi sawrakna sahi hundraga mangamuk farakpadigi matam asida sahi ani helaklaba Manipur gi irang asing state asigi miyamna thengnariba asigumnaba masana masagi maramdam gidamak mathona phana maribak maramdam kanjanaba Tauna Pana, Send the songs of Ribisingi, Masa Sagal, Yatabiba Manbi, Tong Singigi, India Lingana Satarabra, have you won't get hungry. Amabu Oiro, India gi citizen am Oiraba, Mu Emana, India Lingaki Yatang Makara Tabakudimak Topam to it. Adobo, Hawkiban Hawkibo was Libasay Sigi, Mangasuba, Sirili Festival Gi Paulo was at DIPR Nasinba. MSD gi garida Manipur tharak satpada athingba pibigi thong sa tharakpadagi ngasidi state asida na hongnana makhal makha kya gi irang thulakna bagi maru hunkibasing adugi langla langjin khangana ba ngasigi Manipur gi CSO singna India lenga ka thamlakli buwapam sing asida ngasigi India lenga na Manipur gi yellow missing ikai khumna raktrabadi state asigi yellow proof sing gi manungda kwaidi gi maru oiba proof am oidiba mitei singna aikhoibu India gi citizen am oibigi ikai khumna ba Manghan Birava, Furup Kangluk Am Oiri Habigi, PNWG Kulauna, Malem Sinmatuna Lorak Kali. Maramaduna, Masa Sagal Yaitabigi Tawong Man Bamadi, India gi citizen ama, Oibigi Ikai Kumnaba, Mangan Man Bigi Tawong Satabagi, Mo Makata Nangashigi, India Langana Satabana Punamaki Wena, Apapu Oikanikali, Nakalamuram the narco terrorism da Sahi Anihena, Nakoina Sogolaga. Lanjadaba mitation ge asum khulaw taroi khana ta da bigi thong sathaduna makhatana India lengana sathaduna lairabadi asumba nongsana mikap tholak bigi nongsa gi saklo loduna mathona othoraktuna kangla samamangda angauba sa tu khibigi thawdokumna thololoi haingai reti Priyas NEET Biology Sangai Pro NTA NEET UG Biology Admission Hausari Class 12 Thakraba Mahiroi Singi Damak Lakliba NTA NEET UG 2026 ki Thani Pan gi target course pizari Hadiba class singa simatik sana sahi nipan hena takpada NEET Biology the experience lairaba faculty singa takpigani Aikoi na pizari ba khudong saba singa du extra reading material sangdraba si yanaba mawongda basic concept mamutana takpigani Easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari, Lakliba Megitang Kungamapan class Hauseragani, Yamna Nuairiba Mana, internally displaced person IDP Samati, relief came the lady Satra Singoinadi, Pilozaroi, Hausamak Lakpiduna Mingsan Bio, Rias Net Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 70055343885 Natraga, 700537615 da Pau Fabiro. Amaromdana landslide na ziri lambi satpa yarodri hawkiba numit kharani asida sukiba nongna maram oiduna Imphal ziri bam lambi gi rangkung amasum longsumani gi maseyuk landslide thokpari gi pungkhara lambi asi phauna rudraba matung NHIDCL na excavator sizinaduna leimakhong lainang pasilambadu takthokraba matung tungda lambi asi hanagom phauna bangkhre Presna Pama Paul Imphal Ziribam Lambigi, Rangkungamasum Longsumani Merkta Singing Kai Bigi Taudo, Nasayupung Taramaturum Tabra Tokimani.
Singning Kaiba do Lambi things in Hibadi, National Highway and Asida, Gari Amatasat Yadana Pandano Lerglabamatung, National Highway and Infrastructure Development Corporation Limited na, Lambi Sangdok Pigi Tawak Sataduna, National Tulpung Anikar Helapamatamda, Lambi Semaloiduna Hanagum Makatana, Gari Sing Sedoction to Hokivanari. Lushilakpo in a top of Pomana, Lona truck whom Fugamatoy put for a Polupak Road 3.10 Rungi, Ubim Sing for Creek. Manipur Police some Assam Rifles ki apun bakang buwaman na Tengnopal District sa takiba operation namada ayn kay na truck kung fuga matu de putura Polupak Road 3.10 rong goygidaba ubim sing fagat pagaloy na using adu lo na putok pagi tabak da Myanmar yaoramba ye habigi sing na balay bana makata na tigat pagi tabak sa tatik Assam Rifles na extra tadorak po role amagi matungina taas ki kun gohondoy da Manipur Police amasum paramilitary force ki apun bakang buna Kangbu mana Tenopal district ki Myanmar ga taina ba mapamad operation sa tabada truck fuga mathoy puna ton sa satru ka tararongi ubim sing lo na puthona ba khona ram thina kibani truck ka kona na lupa crore 3.10 rong yoge da ba phagalab ubim sing Tenopal police station na sinaba ga loina motor vehicle act 2019 amasum Manipur forest rules 2021 gi makana case amala khotuna makata na thijin bagi thabak sa thari hari o sing adu yum thangba Yumthangna Myanmar dagi lona pusilak prana tragana kadai dagi pusilak pano amadi o singa du karamba mafam na puki gada bano habigi matangda police na thigat pigi akanba Haojik2 sa thari panma yabade Myanmar ga Manipur ga puna kilometer sa hunga maudraga ni pan ngamkai pulibani ngamkai paringa sida drug nomai sing amadi atai items sing smuggling to bigi report kaya lai dibani hainisu Assam Rifles ki paus na makata na fundorok le duga Haojik2 ni myam paus matanga sa lusinjara ya masu makata bano update myam puna ngamina sena senel sigi mekedi gi myang phamda makata na thamjari